ꯅꯣꯡꯃꯗꯨꯃꯗꯤ ꯀꯅꯥꯁꯨ ꯄꯣꯊꯥꯐꯝ ꯈꯪꯗ ꯑꯗꯨꯃ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯃꯅꯤꯊꯣꯏꯕ ꯑꯃꯗꯤ ꯌꯥꯏꯐꯕꯤ ꯑꯅꯤꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯃꯍꯩꯔꯣꯏ ꯀꯌꯥꯁꯨ ꯂꯥꯛꯏ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏꯅ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤꯅꯕ ꯍꯥꯏꯗꯅ ꯂꯩ ꯃꯅꯥ ꯈꯔ ꯀꯠꯂꯝꯃꯤ꯫ ꯌꯥꯏꯐꯕꯤ ꯍꯣꯏꯗ ꯍꯥꯟꯅ ꯆꯪꯂꯝꯂꯒ ꯃꯅꯤꯊꯣꯏꯕ ꯍꯣꯏꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯃꯌꯥꯝꯗꯨ ꯂꯩ ꯀꯠꯂꯝꯗꯨꯅ ꯍꯟꯅꯈ꯭ꯔꯦ꯫ ꯃꯥꯡꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯃꯌꯥꯝ ꯄꯨꯟꯅ ꯀꯨꯝꯂꯛꯏ꯫ ꯁꯅꯥꯊꯣꯏꯅ, ꯅꯨꯄꯤ, ꯅꯪ ꯐꯠꯇꯤ ꯐꯠꯃꯟꯗꯦꯀꯣ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥ ꯀꯩꯁꯨ ꯇꯥꯕꯤꯗ ꯅꯅꯤꯡ ꯇꯧꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯩꯈꯣꯏꯅ ꯅꯪ ꯅꯨꯡꯁꯤꯕꯒ ꯅꯪꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯒ ꯌꯥꯝ ꯈꯦꯠꯅꯩ꯫ ꯔꯣꯁꯅꯤꯅ, ꯅꯨꯄꯤ ꯁꯦ, ꯅꯪ ꯌꯥꯎꯗ ꯑꯩꯈꯣꯏ ꯈꯛ ꯀꯔꯝꯅ ꯂꯩꯍꯧ ꯍꯥꯏꯕꯅꯣ? ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯇꯧꯁꯤ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ? ꯌꯥꯏꯐꯕꯤꯒꯤ ꯃꯃꯥꯗꯨꯁꯨ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯀꯞꯄ ꯍꯦꯟꯃꯟꯈꯤꯕꯅ ꯃꯐꯝꯗꯨꯗ ꯋꯥꯟꯊꯈ꯭ꯔꯦ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯥꯡꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯌꯥꯏꯐꯕꯤꯒꯤ ꯃꯁꯥꯗ ꯄꯣꯠꯂꯣꯏꯈ꯭ꯔꯦ꯫ ꯁꯣꯝꯗ ꯃꯅꯤꯊꯣꯏꯕꯒꯤꯗ ꯑꯊꯣꯏꯕꯒ ꯅꯥꯎꯇꯣꯟꯒ ꯂꯥꯛꯇꯨꯅ ꯀꯞꯄꯤ꯫ ꯏꯇꯥꯎ, ꯅꯪ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯑꯩꯈꯣꯏꯒ ꯀꯥꯏꯅꯔꯣꯏ ꯍꯥꯏꯔꯝꯕꯗꯥꯏꯅꯦ? ꯉꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯒꯤ ꯆꯠꯈ꯭ꯔꯤꯕ꯫ ꯏꯇꯥꯎ, ꯅꯪ ꯑꯃꯨꯛꯇ ꯍꯜꯂꯛꯈꯣ꯫ ꯃꯅꯤꯊꯣꯏꯕꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯐꯝꯐꯝ ꯑꯃꯗ ꯐꯝꯂꯒ ꯅꯨꯄꯤ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯍꯤꯌꯥꯏꯅꯨꯅ, ꯅꯨꯄꯤ, ꯃꯥꯂꯦꯝꯗꯣ ꯀꯩꯁꯨ ꯇꯧꯔꯣꯏꯀꯣ? ꯍꯦꯟꯊꯣꯏꯅ, ꯍꯣꯏ ꯃꯤ, ꯇꯧꯔꯣꯏ ꯃꯤ꯫ ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯤ꯫ ꯃꯥꯒꯤ ꯉꯔꯥꯡ ꯑꯣꯏꯈꯤꯕ ꯐꯤꯕꯝꯗꯣ ꯑꯩ ꯑꯗꯨꯝ ꯎꯔꯒ ꯂꯩ꯫ ꯑꯁ, ꯅꯪ ꯁꯤꯗꯤꯕ, ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯤ ꯉꯔꯥꯡ ꯗꯣꯛꯇꯔꯅꯁꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯝꯃꯤꯗꯨꯗꯤ꯫ ꯅꯪꯁꯨ ꯇꯥꯍꯧꯔꯤ ꯅꯠꯇ꯭ꯔꯣ? ꯍꯌꯦꯡꯗꯩꯗꯤ ꯑꯩꯈꯣꯏꯒ ꯎꯅꯕ ꯌꯥꯔꯅꯤꯅ ꯍꯥꯏꯔꯝꯃꯤꯗꯨꯗꯤ꯫ ꯈꯪꯗꯦ, ꯑꯩ ꯂꯩꯇꯥꯐꯝ ꯈꯪꯗꯦ꯫ ꯅꯨꯄꯤ, ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯁꯦ ꯇꯧꯁꯤꯟꯅꯕ ꯅꯠꯇꯦ꯫ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯑꯩꯅ ꯃꯥꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯤ꯫ ꯑꯩ ꯃꯥꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏ꯫ ꯀꯥꯏꯅꯔꯣꯏ, ꯅꯪꯕꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯅꯤ꯫ ꯅꯪ ꯁꯤꯗꯤ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯃꯥꯡꯅꯕ ꯀꯩꯁꯨ ꯍꯥꯏꯖꯟꯗꯤꯌꯦ꯫ ꯑꯁꯦꯡꯕꯅꯤ, ꯃꯥꯂꯦꯝꯗꯣ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕ꯫ ꯄꯥꯈꯠꯄ ꯊꯨꯀꯠꯄꯁꯤꯅ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯀꯩꯁꯨ ꯇꯧꯗ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ, ꯑꯩ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯥꯒꯤ ꯈꯟꯕꯗ ꯌꯥꯝꯅꯁꯨ ꯄꯥꯈꯠꯂꯤ꯫ ꯃꯥꯕꯨ ꯏꯃꯤꯠꯁꯤꯅ ꯎꯗ꯭ꯔꯤꯕ ꯃꯈꯩ ꯄꯨꯛꯅꯤꯡꯁꯤꯅ ꯂꯩꯇꯥꯅ ꯂꯩꯕꯁꯨ ꯉꯝꯂꯣꯏ꯫ ꯍꯦꯟꯊꯣꯏꯁꯨ ꯊꯦꯝꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯅꯣꯡꯃꯇ ꯄꯨꯛꯅꯤꯡ ꯁꯣꯛꯅ ꯀꯞꯆꯔꯛꯇ꯭ꯔꯤꯕꯤ, ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯎꯠꯂꯛꯇ꯭ꯔꯤꯕꯤ, ꯅꯣꯛꯄꯅ ꯃꯁꯔꯨꯛ ꯑꯣꯏꯗꯨꯅ ꯂꯥꯛꯄꯤ, ꯃꯥꯒꯤ ꯃꯆꯦꯁꯨ ꯃꯃꯥꯟꯅꯕꯤꯁꯨ ꯄꯨꯝꯅꯃꯛ ꯑꯣꯏꯔꯤꯕꯤ, ꯃꯥꯅ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯕꯁꯤ ꯎꯔꯒ ꯃꯥꯁꯨ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯌꯥꯏꯁꯤꯅ ꯍꯦꯟꯈꯤꯕꯅ ꯍꯤꯌꯥꯏꯅꯨ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯈꯤꯗ꯭ꯔꯦ꯫ ꯀꯦꯅꯨꯅ, ꯏꯃꯥ, ꯃꯗꯨꯒꯤ ꯑꯉꯥꯡꯗꯨ ꯍꯤꯡꯉꯕꯅꯤꯅ ꯀꯅꯥꯅ ꯃꯇꯧ ꯀꯔꯝꯅ ꯇꯧꯕ ꯊꯧꯔꯥꯡꯅꯣ ꯍꯥꯏꯅ ꯁꯣꯏꯗꯅ ꯊꯤꯒꯠꯂꯛꯑꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯤ ꯀꯩꯗꯧꯅꯤ? ꯃꯈꯣꯏꯒꯤ ꯀꯩꯕꯨꯜꯒꯤ ꯃꯥꯝꯃꯗꯨꯅꯁꯨ ꯃꯥꯅꯗꯤ ꯀꯧꯗꯦ ꯂꯥꯛꯑꯣ ꯍꯥꯏꯈꯤꯕ ꯂꯩꯇꯦꯅ ꯅꯍꯥꯟ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯃꯔꯥꯜ ꯁꯤꯒꯅꯤ? ꯅꯠꯇꯦ, ꯅꯍꯥꯟ ꯍꯥꯠꯂꯤꯉꯩꯗꯨꯗ ꯁꯤꯅꯕ ꯀꯣꯛ ꯍꯥꯠꯇꯣꯛꯄ ꯌꯥꯗ꯭ꯔꯣ ꯅꯣꯏꯕꯣ? ꯁꯤ ꯊꯣꯛꯇꯅꯕ ꯃꯊꯥ ꯑꯣꯟꯊꯣꯛꯅ ꯁꯥꯍꯜꯂꯤꯗ꯫ ꯍꯥꯠꯂꯝꯃꯕꯅꯤ, ꯀꯃꯥꯏ ꯑꯃꯨꯛ ꯍꯤꯡꯉꯝꯃꯤꯅꯣ ꯈꯪꯗꯦ꯫ ꯅꯪꯕꯨ ꯅꯥꯔꯛꯇ ꯍꯨꯟꯗꯣꯛꯑꯝꯃꯤ ꯍꯥꯏꯗꯥꯏꯅꯦ? ꯍꯣꯏ, ꯍꯨꯟꯗꯣꯛꯑꯝꯕꯅꯤ꯫ ꯑꯗꯨꯒ ꯀꯃꯥꯏꯅ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯐꯪꯉꯤꯕ? ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯃꯇꯧ ꯀꯔꯝꯅ ꯐꯪꯉꯤꯅꯣ ꯑꯗꯨꯗꯤ꯫ ꯌꯥꯔꯣꯏꯌꯦ, ꯊꯕꯛ ꯇꯧꯕꯗ ꯌꯥꯝ ꯆꯦꯛꯁꯤꯟꯗꯤꯌꯦ꯫ ꯁꯤꯕꯨ ꯑꯩꯅꯔꯣ? ꯌꯥꯔꯦ, ꯌꯨꯝꯗ ꯄꯨꯊꯔꯛꯈꯤꯁꯅꯨ꯫ ꯑꯗꯨꯗꯅꯦ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯒꯦ꯫ ꯆꯥꯛꯏꯗ ꯑꯩ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨ꯫ ꯑꯩ ꯍꯣꯁꯄꯤꯇꯥꯜ ꯐꯥꯎ ꯌꯧꯔꯨꯒꯦ꯫ ꯅꯄꯥ ꯂꯧꯕ ꯂꯥꯛꯀꯅꯤ꯫ ꯀꯣꯏꯆꯠ ꯆꯠꯂꯝꯒꯅꯨꯀꯣ꯫ ꯍꯣꯏꯍꯦ, ꯆꯠꯂꯣꯏ꯫ ꯑꯩ ꯊꯣꯛꯑꯦ꯫ ꯀꯦꯕꯤ ꯊꯣꯛꯈ꯭ꯔꯦ꯫ ꯀꯦꯅꯨꯈꯛ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯂꯩꯍꯧꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯁꯣꯐꯥ ꯀꯥꯗ ꯏꯕꯦꯌꯥꯏꯒ ꯈꯣꯏꯃꯨꯒꯗꯨ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯅꯨꯄꯤ, ꯑꯩꯗꯤ ꯏꯕꯦꯝꯃꯁꯤ ꯏꯉꯥꯎ ꯉꯥꯎꯅ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ ꯈꯜꯂꯨꯕꯅꯤ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯃꯥꯒꯤ ꯃꯇꯝꯅꯕꯨ ꯌꯧꯔꯛꯂꯗꯤ ꯈꯥꯝꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅꯤꯗ ꯃꯈꯣꯏ ꯕꯕꯥ꯫ ꯃꯈꯣꯏ ꯕꯕꯥ ꯍꯣꯏꯁꯨ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯑꯁꯤꯒꯨꯝꯕ ꯑꯃꯠꯇ ꯌꯥꯎꯔꯛꯇꯕ꯭ꯔꯥꯅꯦ? ꯑꯩꯈꯣꯏ ꯕꯦꯝꯃꯗꯤ ꯀꯣꯂꯦꯖ ꯀꯥꯔꯕꯗꯤ ꯊꯦꯡꯕꯨ ꯊꯦꯡꯉꯕꯅꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯊꯤꯡꯉꯨꯕꯁꯨ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯃꯥ ꯑꯉꯥꯡ ꯑꯗꯨꯕꯨꯁꯨꯅꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯕ ꯃꯥꯜꯂꯤ꯫
ꯈꯪꯉꯤ. ꯏꯆꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤꯗꯨꯅ ꯂꯣꯏꯅ ꯇꯥꯛꯂꯤ ꯃꯥꯅ ꯑꯉꯥꯡ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯍꯥꯏꯕ. ꯃꯄꯥ ꯑꯩꯒꯤ ꯏꯆꯥꯅꯤ. ꯂꯦꯞꯈꯤꯕ ꯑꯃꯗ ꯍꯣꯡꯗꯕ ꯏꯆꯥꯅꯤ. ꯃꯥꯅꯕꯨ ꯄꯥꯝꯈ꯭ꯔꯗꯤ ꯑꯣꯏꯗꯅ ꯇꯣꯛꯇꯕ ꯃꯔꯤꯡꯖꯦꯜ ꯈꯥꯕꯤ ꯏꯆꯥꯅꯨꯄꯤꯅꯤ. ꯑꯩꯈꯣꯏꯅ ꯈꯥꯝꯂꯨꯕ ꯌꯥꯔꯔꯣꯏ. ꯑꯩꯈꯣꯏꯅ ꯌꯦꯠꯂꯨꯕꯒꯤ ꯃꯍꯨꯠ ꯏꯆꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯜꯂꯁꯤ. ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯤ ꯃꯈꯣꯏ ꯕꯕꯥ. ꯅꯨꯄꯥ ꯃꯆꯥꯗꯨ ꯅꯣꯡꯃꯁꯨ ꯕꯦꯝꯃ ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯟꯕꯤꯔꯝꯕ ꯇꯥꯏꯕꯣꯍꯜꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅꯤꯅꯦ. ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯈꯣꯏ ꯕꯕꯥꯅ ꯀꯔꯤ ꯇꯧꯔꯝꯕꯗꯒꯤ ꯑꯃꯨꯛ ꯀꯜꯂꯨꯔꯤꯕ? ꯕꯦꯝꯃ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯤꯡꯊꯧꯈꯣꯡ ꯆꯠꯂꯨꯕ ꯅꯨꯃꯤꯠꯇꯨ ꯑꯗꯨꯗ ꯃꯈꯣꯏꯗ ꯆꯪꯉꯨꯕꯗ ꯑꯔꯨꯝ ꯂꯥꯏꯍꯧ ꯇꯧꯔꯒ ꯂꯩꯔꯝꯃꯤ. ꯌꯨꯝꯗꯁꯨ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯕ. ꯃꯁꯥꯗꯨ ꯅꯤꯛꯄ ꯍꯦꯟꯃꯟꯕꯗꯒꯤ ꯆꯠꯄ ꯉꯝꯗ꯭ꯔꯗꯨꯅ ꯐ꯭ꯂꯣꯔ ꯃꯊꯛꯇꯨꯗ ꯎꯞꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯑꯩꯈꯣꯏ ꯕꯦꯝꯃ ꯑꯩꯈꯣꯏꯅꯤ ꯆꯪꯗꯅꯅꯦ ꯁꯦꯕꯥ ꯇꯧꯕꯤꯔꯝꯃꯤ. ꯑꯗꯩ ꯃꯈꯣꯏꯒꯤ ꯃꯤ ꯂꯥꯛꯄꯗꯩ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯍꯜꯂꯝꯃꯒ ꯕꯦꯝꯃ ꯑꯩꯈꯣꯏꯅꯤꯗꯤ ꯌꯨꯝꯗ ꯁꯨꯝ ꯍꯜꯂꯛꯑꯦꯗꯅ. ꯑꯣ ꯐꯔꯦꯁꯦ ꯃꯈꯣꯏ ꯕꯕꯥ. ꯑꯩꯈꯣꯏꯅꯤꯁꯨ ꯉꯥꯏꯍꯥꯛꯃꯨꯛ ꯌꯧꯅꯕ ꯇꯧꯔꯁꯤ. ꯌꯨꯝꯗ ꯍꯜꯂꯛꯑꯁꯨ ꯌꯥꯗ꯭ꯔꯤ ꯅꯆꯥꯅꯨꯄꯤꯗꯣ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯉꯥꯏꯍꯥꯛ ꯌꯧꯔꯒ ꯌꯦꯡꯕꯤꯔꯨꯔꯁꯤ. ꯍꯣꯏ ꯆꯣ. ꯏꯃꯨꯡꯁꯨ ꯂꯣꯏꯁꯤꯜꯂꯝꯃꯨ. ꯑꯩ ꯉꯥꯏꯔꯝꯂꯒꯦ ꯃꯄꯥꯟꯗ. ꯍꯣꯏꯗ ꯀꯩꯁꯨ ꯂꯣꯏꯁꯟꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯤ. ꯁꯣꯈꯛ ꯂꯣꯜꯂꯝꯃꯒꯦ. ꯍꯣꯏꯅꯦ. ꯈꯣꯏꯃꯨ ꯊꯣꯛꯈ꯭ꯔꯦ. ꯏꯀꯥꯟ ꯀꯥꯟꯅꯗ ꯏꯕꯌꯥꯏꯁꯨ ꯊꯣꯡ ꯂꯣꯜꯂꯝꯗꯨꯅ ꯈꯣꯏꯃꯨꯒ ꯄꯨꯟꯅ ꯍꯣꯁꯄꯤꯇꯥꯜ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ. ꯄꯥꯔꯦꯝꯕ ꯍꯤꯌꯥꯏꯅꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯂꯨꯞꯅ ꯂꯩꯈꯤꯕꯁꯤꯗ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ. ꯃꯌꯨꯝꯗ ꯂꯩꯔꯤꯕꯁꯤꯁꯨ ꯂꯩꯐꯝ ꯈꯪꯗꯦ. ꯉꯔꯥꯡꯗꯒꯤ ꯆꯥꯕ ꯊꯛꯄ ꯆꯪꯗ ꯑꯗꯨꯃꯛ ꯍꯤꯌꯥꯏꯅꯨꯒꯤ ꯋꯥꯈꯜ ꯈꯜꯂꯤ. ꯍꯤꯌꯥꯏꯅꯨꯅ ꯃꯔꯛ ꯑꯃ ꯎꯠꯂꯝꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ. ꯃꯇꯝ, ꯅꯍꯥꯛꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯄꯨ ꯂꯣꯠꯅ ꯍꯨꯗꯨꯅ ꯄꯨꯗꯨꯅ ꯆꯠꯂꯤ. ꯃꯤꯑꯣꯏꯕꯅ ꯅꯍꯥꯛꯄꯨ ꯇꯥꯟꯅꯕ ꯐꯪꯗꯦ. ꯑꯩꯈꯣꯏꯅ ꯈꯟꯖꯩ, ꯑꯩꯈꯣꯏꯅ ꯀꯟꯅ ꯆꯦꯜꯂꯤ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯂꯦꯡꯖꯕ ꯐꯥꯎꯕ ꯉꯝꯗꯦ. ꯑꯗꯨꯒ ꯅꯍꯥꯛꯅꯗꯤ ꯇꯞꯅ ꯆꯠꯈꯤꯗꯨꯅ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯁꯨꯝ ꯏꯟꯊꯣꯛꯄꯤꯔꯝꯃꯤ. ꯉꯁꯤꯗꯤ ꯀꯥꯎꯉꯝꯗꯕ ꯊꯧꯗꯣꯛ ꯀꯌꯥꯕꯨꯁꯨ ꯄꯨꯗꯨꯅ ꯃꯤꯠꯃꯥꯡꯗꯒꯤ ꯇꯞꯅ ꯆꯠꯂꯕꯀꯣ. ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯣꯏꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯅ ꯅꯣꯛꯆꯈꯤꯕ ꯃꯣꯃꯣꯟ ꯃꯤꯅꯣꯛꯇꯣ ꯑꯔꯦꯝꯕ ꯑꯣꯏꯔꯝꯂꯕ. ꯍꯣꯡꯕ ꯅꯥꯏꯕ ꯃꯇꯝꯒꯤ ꯏꯆꯦꯜꯗ ꯃꯥꯕꯨꯁꯨ ꯍꯣꯡꯍꯟꯕꯤꯈ꯭ꯔꯦ. ꯊꯃꯣꯏꯅꯁꯨ ꯈꯣꯏꯗꯥꯖꯔꯨꯕꯤ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯉꯔꯣꯏꯗ꯭ꯔꯥ? ꯃꯦꯂꯩꯅ, ꯕꯨꯡꯉꯣ. ꯄꯥꯔꯦꯝꯕ ꯃꯪꯗꯨꯅ ꯂꯩꯔꯝꯕꯅꯤ. ꯃꯃꯥꯅ ꯀꯧꯔꯛꯄ ꯇꯥꯕꯗ ꯋꯥꯈꯜ ꯂꯥꯛꯏ. ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯀꯔꯤꯅꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯃꯪꯗꯨꯅ ꯂꯩꯔꯤꯗꯨꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ. ꯅꯪꯕꯨ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯀꯩꯁꯨ ꯇꯧꯗꯦꯕ ꯏꯃꯥ. ꯍꯌꯦꯡꯗꯤ ꯅꯨꯃꯤꯠꯁꯨ ꯐꯩ. ꯍꯤꯌꯥꯏꯅꯨ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯈꯜꯂꯤ. ꯅꯗꯣꯝꯆꯥ ꯍꯣꯏꯅꯅꯤ ꯍꯣꯏ ꯄꯨꯔꯒꯅꯦ ꯏꯃꯧꯗꯣ ꯌꯦꯡꯂꯨꯔꯒꯦ ꯈꯜꯂꯤꯕ. ꯄꯥꯔꯦꯝꯕ ꯃꯃꯥꯒꯤ ꯋꯥꯍꯩꯗ ꯃꯥꯏꯊꯣꯡ ꯏꯃꯛꯃꯛꯁꯤꯟꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ. ꯏꯃꯥ. ꯃꯆꯥꯒꯤ ꯏꯁꯣꯟ ꯁꯣꯟꯊꯕ ꯃꯇꯧꯗ ꯃꯃꯥ ꯑꯣꯏꯕꯤꯗꯨ ꯆꯤꯡꯅꯅ ꯍꯪꯉꯤ. ꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯏꯃꯥ, ꯍꯌꯦꯡꯗꯨ ꯆꯠꯄꯤꯔꯨꯔꯅꯨꯗ. ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯅꯠꯇꯦ, ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨꯁꯦ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯣ. ꯏꯃꯥ, ꯍꯤꯌꯥꯏꯅꯨꯗꯣ ꯃꯥꯒꯤ ꯈꯪꯅꯖꯕ ꯅꯨꯄꯥ ꯂꯩꯔꯝꯃꯤ. ꯏꯁ, ꯑꯁꯦꯡꯕ꯭ꯔꯅꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯥꯅꯤ ꯏꯃꯥ. ꯍꯧꯖꯤꯛ ꯑꯉꯥꯡꯗꯣ ꯁꯣꯛꯇꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩ. ꯍꯤꯌꯥꯏꯅꯨꯁꯨ ꯑꯉꯥꯡꯗꯣ ꯐꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯌꯨꯝꯗ ꯍꯜꯂꯣꯏ ꯍꯥꯏꯗꯅ ꯁꯪꯗꯨꯅ ꯂꯩꯔꯤ. ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕ ꯋꯥꯔꯤꯁꯤꯡꯁꯦ? ꯉꯔꯥꯡ ꯁꯥꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯨꯏ. ꯍꯤꯌꯥꯏꯅꯨꯗꯣ ꯋꯥꯟꯊꯔꯦꯅ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ. ꯑꯣ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯆꯪꯂꯨꯕꯁꯨ ꯌꯥꯝ ꯐꯖꯔꯔꯣꯏꯅꯦ. ꯃꯦꯂꯩ ꯃꯆꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧꯗꯨ ꯈꯪꯉꯤ. ꯑꯗꯨꯅ ꯃꯥ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯜꯂꯤ. ꯕꯨꯡꯉꯣ, ꯁꯤ ꯀꯩꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨ. ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯏꯃꯥꯅ ꯏꯆꯥꯒꯤ ꯐꯅꯕ ꯂꯣꯏ ꯁꯤꯟꯒꯅꯤ. ꯄꯥꯔꯦꯝꯕ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩ. ꯃꯦꯂꯩꯁꯨ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯤ. ꯊꯣꯛꯈ꯭ꯔꯦ. ꯄꯥꯔꯦꯝꯕꯗꯤ ꯃꯪꯗꯨꯅ ꯑꯗꯨꯝ ꯂꯩꯍꯧꯏ. ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯉꯁꯤ ꯅꯣꯡꯃꯁꯤꯃꯁꯨ ꯑꯗꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ. ꯍꯤꯌꯥꯏꯅꯨꯗꯨ ꯃꯌꯥꯝꯅ ꯌꯨꯝꯗ ꯑꯍꯤꯡ ꯂꯩꯌꯨ ꯌꯥꯗꯕꯅ VIP ꯔꯨꯝ ꯑꯃ ꯂꯧꯔꯒ ꯂꯩꯔꯤ. ꯍꯦꯟꯇꯣꯏꯁꯨ ꯍꯤꯌꯥꯏꯅꯨ ꯁꯦꯟꯅꯕ ꯂꯣꯏꯅꯕ ꯑꯗꯨꯝ ꯂꯩꯔꯤ. ꯑꯊꯣꯏꯕ ꯅꯥꯎꯇꯣꯟ ꯃꯈꯣꯏ ꯀꯩꯁꯨ ꯑꯍꯤꯡꯗ ꯍꯣꯍꯥ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯦ.
ꯑꯗꯨꯅ ꯅꯨꯄꯥ ꯑꯃ ꯑꯅꯤꯗꯤ ꯂꯩꯇꯕ ꯌꯥꯔꯣꯏ. ꯏꯕꯣꯍꯜꯗꯤ ꯑꯍꯜꯁꯨ ꯑꯣꯏꯔꯦ. ꯌꯨꯝꯗ ꯑꯣꯏꯅ ꯄꯣꯊꯥꯎ ꯍꯥꯏꯅ ꯌꯨꯝꯗ ꯄꯣꯊꯥꯍꯜꯂꯤ. ꯑꯊꯣꯏꯕꯒ ꯅꯥꯎꯇꯣꯟꯒꯅ ꯄꯨꯝꯅꯃꯛ ꯆꯦꯜꯂꯤ. ꯈꯣꯏꯃꯨꯅ, ꯇꯥꯏꯕꯣꯍꯜ, ꯈꯣꯏꯃꯨ, ꯇꯥꯗꯗꯤ ꯌꯨꯝꯗ ꯑꯣꯏꯅ ꯄꯣꯊꯥꯕꯤꯔꯨ. ꯁꯤꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯝ ꯂꯩꯖꯔꯁꯅꯨ. ꯑꯌꯨꯛ ꯑꯌꯨꯛ ꯉꯟꯅ ꯍꯦꯛ ꯍꯥꯏꯒꯠꯄꯤꯔꯛꯎ. ꯑꯩꯅꯗꯤ ꯁꯤꯗ ꯂꯩꯒꯦ ꯍꯥꯏꯕꯅꯤ. ꯑꯉꯥꯡꯁꯤꯡꯅ ꯌꯥꯅꯤ, ꯃꯈꯣꯏ ꯁꯨꯝ ꯁꯦꯟꯅꯔꯒꯦ. ꯑꯩꯗꯤ ꯌꯨꯝꯗ ꯑꯣꯏꯅ ꯄꯣꯊꯥꯕꯤꯔꯣꯅ ꯀꯟꯅ ꯍꯥꯏꯕꯁꯤꯗ. ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯟꯕꯤꯒꯅꯨꯗ ꯇꯥꯗ. ꯌꯨꯝꯗ ꯂꯩꯕꯤꯔꯣ. ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯊꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯉꯥꯎꯁꯤꯟꯅꯕꯒꯤ ꯃꯃꯤ ꯎꯗꯦ. ꯃꯈꯣꯏꯅ ꯐꯅꯕ ꯑꯗꯨꯝ ꯁꯤꯟꯈꯤꯅꯤ ꯊꯥꯖꯩꯗ. ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯦ ꯈꯣꯏꯃꯨ. ꯃꯀꯣꯛ ꯂꯩꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤ. ꯏꯆꯥꯁꯤꯡꯗ ꯑꯩꯅ ꯊꯥꯖꯕ ꯊꯝꯃꯤ. ꯑꯗꯨꯅꯦ ꯇꯥꯗ, ꯄꯨꯡꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯤ. ꯍꯟꯅꯕ ꯇꯧꯔꯁꯤ. ꯍꯌꯦꯡ ꯉꯟꯅ ꯑꯃꯨꯛ ꯂꯥꯛꯅꯕ. ꯏꯕꯦꯌꯥꯏ, ꯍꯜꯂꯅꯤ ꯂꯥꯛꯑꯣ. ꯑꯁꯨꯝꯅ ꯏꯕꯣꯍꯜ, ꯏꯕꯦꯌꯥꯏ ꯈꯣꯏꯃꯨ ꯍꯟꯈ꯭ꯔꯦ. ꯊꯦꯝꯕꯤꯗꯣ ꯃꯆꯥꯗ ꯐꯣꯟ ꯇꯧꯔꯛꯏ. ꯍꯜꯂꯣ, ꯊꯣꯏꯕ. ꯀꯩ ꯍꯥꯏꯒꯦ ꯃꯃꯥ? ꯅꯪꯕꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ꯭ꯔꯣ? ꯆꯥꯔꯦ ꯃꯃꯥ. ꯃꯥꯂꯦꯝꯗꯤ ꯀꯩ ꯐꯤꯕꯝꯗ ꯂꯩꯔꯤꯒꯦ? ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯤꯌꯦ ꯃꯃꯥ. ꯍꯣꯔꯦꯟ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯐꯥꯎꯕ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯔꯤ. ꯑꯣ, ꯅꯣꯏꯕꯨ ꯐꯩꯖꯨꯞ ꯐꯤꯔꯣꯜꯗꯣ ꯌꯥꯔꯕ꯭ꯔꯣ? ꯌꯥꯔꯦ ꯃꯃꯥ. ꯃꯌꯥꯝꯕꯨ ꯂꯦꯝꯃꯦꯗ. ꯐꯔꯦ ꯐꯔꯦ, ꯅꯤꯡꯊꯤꯅ ꯂꯩꯔꯣ. ꯃꯃꯥ ꯍꯣꯏꯁꯨ ꯍꯌꯦꯡ ꯂꯥꯛꯑꯗꯕꯅꯤ. ꯍꯣꯏ ꯃꯃꯥ. ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯔꯦ ꯆꯥꯔꯦ. ꯄꯥꯕꯨꯡꯗꯤ? ꯂꯩꯌꯦ. ꯄꯥꯏꯍꯜꯂꯛꯑꯣ ꯍꯥꯏꯕ꯭ꯔꯣ? ꯌꯥꯔꯅꯤꯗ ꯃꯃꯥ, ꯁꯨꯝ ꯍꯪꯕꯅꯤ. ꯑꯩ ꯊꯝꯃꯒꯦ. ꯍꯣꯁꯇꯦꯜꯅꯤꯅ ꯀꯨꯏꯗ ꯋꯥꯔꯤ ꯁꯥꯕ ꯅꯨꯡꯉꯥꯏꯇꯦꯕ. ꯍꯣꯏ ꯍꯣꯏ, ꯊꯝꯃꯣ ꯊꯝꯃꯣ. ꯅꯥꯎꯇꯣꯟꯅ, ꯀꯩ ꯍꯥꯏꯔꯛꯏꯅꯣ? ꯍꯌꯦꯡ ꯂꯥꯛꯀꯦꯌꯦ. ꯑꯣ. ꯍꯦꯟꯊꯣꯏꯅ ꯑꯃꯨꯛ, ꯑꯊꯣꯏꯕ, ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎꯁꯦ ꯀꯌꯥꯅꯣ? ꯑꯣꯟꯂꯤ ꯁꯤꯡꯒꯜ ꯄꯤꯁ ꯑꯗꯨꯅꯤ. ꯑꯥꯔ ꯀ꯭ꯔꯤꯁꯅꯥꯒꯤ ꯇꯣꯝꯊꯤꯟ ꯉꯥꯟꯕ ꯃꯆꯥ ꯁꯅꯥꯅꯤ. ꯑꯣ, ꯅꯥꯎꯇꯣꯟ ꯅꯣꯏꯗꯤ? ꯑꯩ ꯇꯣꯝꯗꯅꯦ ꯑꯩꯈꯣꯏꯁꯨ. ꯑꯣ, ꯀꯩꯅꯣ ꯍꯟꯗꯛ ꯑꯩꯅ ꯊꯦꯡꯅꯕꯁꯤꯡꯁꯦ ꯃꯇꯣꯝꯇ ꯄꯣꯛꯄ ꯉꯥꯛꯇ. ꯆꯦ, ꯅꯣꯏꯒꯤꯗꯤ? ꯑꯩꯁꯨ ꯏꯇꯣꯝꯇꯅꯤ. ꯍꯤꯌꯥꯏꯅꯨꯁꯨ ꯃꯇꯣꯝꯇ. ꯐꯔꯦ ꯁꯤꯅ ꯍꯦꯛ. ꯈꯟꯅꯕ ꯆꯩꯅꯕ ꯌꯥꯎꯗ ꯏꯅꯤꯡ ꯏꯈꯥ ꯇꯝꯅ ꯂꯩꯕꯁꯤꯅ. ꯑꯗꯣ ꯃꯔꯛ ꯃꯔꯛꯇꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯏꯕꯨꯡ ꯂꯩꯖꯔꯝꯃꯗꯤ ꯀꯥꯏꯅ ꯈꯜꯂꯤ ꯄꯣꯠꯅꯤꯗ. ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯁꯨ ꯈꯜꯂꯤꯗ, ꯏꯆꯦ ꯅꯠꯇ꯭ꯔꯒ ꯏꯆꯟꯅꯨꯄꯤ ꯂꯩꯖꯔꯝꯃꯗꯤꯅ. ꯑꯔꯩꯕ ꯃꯤꯅ ꯂꯩꯅꯤꯡꯗꯦ, ꯂꯩꯇꯕ ꯃꯤꯅ ꯂꯩꯅꯤꯡꯉꯦ ꯑꯗꯨꯅꯤ. ꯃꯤꯑꯣꯏꯕꯩ ꯋꯥꯈꯜꯁꯦ ꯄꯨꯕ ꯊꯥꯡꯕ ꯉꯝꯕ ꯅꯠꯇꯦꯗ ꯆꯦ. ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯍꯤꯛꯅꯤ ꯀꯣꯛꯁꯤꯗ ꯌꯥꯎꯔꯤꯁꯦ. ꯑꯊꯣꯏꯕꯅ, ꯆꯦ ꯍꯤꯌꯥꯏ. ꯍꯟꯗꯛ ꯃꯥꯂꯦꯝ ꯃꯁꯥ ꯐꯔꯛꯄꯒ ꯂꯨꯍꯣꯡꯊꯣꯛꯑꯁꯤꯗꯅ. ꯍꯣꯡꯒꯗꯧꯅꯤ. ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯂꯥꯞꯅꯒ ꯊꯝꯃꯔꯣꯏ ꯃꯥ. ꯍꯣꯏ ꯍꯣꯏ, ꯃꯃꯥꯇꯣꯟ ꯍꯣꯏꯗꯣ ꯀꯩꯅꯣꯝ ꯇꯧꯕꯅꯤ. ꯑꯗꯨꯅ ꯈꯔ ꯆꯦꯛꯁꯤꯟꯕ ꯐꯩꯌꯦ. ꯆꯦꯅ ꯈꯔ ꯁꯦꯟꯅꯕꯤꯌꯣꯕ. ꯍꯥ, ꯑꯁꯦꯡꯕ ꯃꯃꯥ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ? ꯅꯠꯇꯦꯗ, ꯑꯇꯣꯝꯕꯤꯅꯤ. ꯌꯥꯝ ꯐꯠꯇꯕꯅꯤ. ꯑꯁꯦꯡꯕ ꯃꯃꯥꯗꯤ? ꯂꯩꯈꯤꯗ꯭ꯔꯦ, ꯀꯨꯏꯔꯦ. ꯃꯥꯂꯦꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯂꯩꯈꯤꯗ꯭ꯔꯕ. ꯑꯣ, ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯦ. ꯑꯗꯣ ꯉꯔꯥꯡꯗꯤ ꯃꯣꯏꯒꯤ ꯃꯃꯥꯇꯣꯟꯗꯣ ꯌꯥꯝ ꯀꯞꯈꯤꯗꯥꯏ. ꯇꯧꯁꯤꯟꯅꯩꯅꯤꯗ ꯃꯥꯏꯗꯣ. ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯅꯨꯄꯤꯅꯤ ꯃꯥ. ꯑꯣ, ꯊꯤꯅ ꯊꯤꯅ ꯇꯧꯕꯤꯕ꯭ꯔꯣ ꯃꯉꯣꯟꯗꯒ? ꯇꯧꯕꯅꯤꯍꯦ. ꯆꯥꯛꯀ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯄꯤꯖꯗꯕꯅꯤ. ꯍꯤꯌꯥꯏꯅꯨ ꯃꯨꯟꯅ ꯇꯥꯔꯤ. ꯋꯥꯉꯥꯡ ꯁꯉꯥꯡꯒ ꯌꯥꯝ ꯐꯖꯗꯕꯅꯤ. ꯍꯤꯌꯥꯏꯅꯨ ꯃꯨꯟꯅ ꯇꯥꯁꯤꯜꯂꯤ. ꯀꯩꯁꯨ ꯍꯥꯏꯔꯛꯇꯦ. ꯋꯥꯈꯜꯗꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯒꯦ ꯈꯟꯈ꯭ꯔꯦ. ꯍꯦꯟꯊꯣꯏꯅ, ꯄꯨꯡꯁꯤ ꯊꯦꯡꯖꯤꯜꯂꯛꯑꯦ, ꯇꯨꯝꯅꯕ ꯇꯧꯔꯁꯤ. ꯃꯌꯥꯝꯗꯨ ꯄꯣꯊꯥꯅꯈ꯭ꯔꯦ. ꯍꯤꯌꯥꯏꯅꯨꯁꯨ ꯃꯁꯥꯗꯨ ꯆꯣꯛꯊꯕꯅ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ ꯉꯁꯤꯗꯤ. ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ. ꯃꯥꯂꯦꯝꯗ ꯋꯥꯈꯜ ꯂꯥꯛꯏ ꯃꯆꯤꯟꯗ. ꯆꯦꯆꯦ ꯍꯥꯏꯅ ꯇꯞꯅ ꯁꯣꯜꯂꯛꯏ. ꯅꯔꯁ ꯑꯃ ꯁꯪꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯥꯂꯦꯝꯅ ꯋꯥ ꯉꯥꯡꯂꯛꯄ ꯇꯥꯔꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ. ꯃꯥꯂꯦꯝ, ꯋꯥꯈꯜ ꯇꯥꯔꯕꯣ? ꯃꯥꯂꯦꯝ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯏ. ꯆꯦꯆꯦ. ꯂꯩꯌꯦ ꯅꯣꯏ ꯆꯦꯆꯦ ꯍꯣꯏꯗꯣ ꯂꯩꯌꯦ. ꯅꯪ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯣ? ꯆꯦꯆꯦꯗꯣ ꯑꯝꯇ ꯎꯅꯖꯒꯦ. ꯍꯧꯖꯤꯛ ꯅꯣꯡꯉꯥꯟꯗ꯭ꯔꯤ. ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯎꯅꯁꯤꯀꯣ. ꯁꯣꯏꯗꯅ ꯊꯥꯖꯤꯜꯂꯛꯀꯦ. ꯅꯣꯏ ꯆꯦꯆꯦꯒꯤ ꯃꯃꯤꯡꯗꯣ ꯀꯩ ꯍꯥꯏꯕꯅꯣ? ꯍꯤꯌꯥꯏꯅꯨ. ꯈꯪꯉꯦ. ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯆꯪꯍꯜꯂꯛꯀꯦꯀꯣ. ꯍꯧꯖꯤꯛꯀꯤꯗꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯁꯤ. ꯃꯥꯂꯦꯝ ꯃꯃꯤꯠꯇ ꯍꯤꯌꯥꯏꯅꯨꯒꯤ ꯉꯔꯥꯡꯒꯤ ꯃꯇꯧꯗꯨ ꯎꯔꯛꯏ. ꯃꯁꯥꯗꯣ ꯍꯤꯞꯐꯝ ꯈꯪꯖꯗꯦ. ꯍꯤꯌꯥꯏꯅꯨꯕꯨ ꯎꯅꯤꯡꯕꯅ. ꯅꯣꯡꯉꯥꯜꯂꯦ. ꯗꯣꯛꯇꯔꯁꯤꯡ, ꯅꯔꯁꯁꯤꯡꯅ ꯃꯥꯂꯦꯝꯕꯨ ꯔꯨꯝ ꯑꯃꯗ ꯁꯤꯞ ꯇꯧꯈ꯭ꯔꯦ. ꯅꯔꯁ ꯅꯨꯄꯤꯗꯣ ꯊꯣꯔꯛꯇꯨꯅ ꯍꯤꯌꯥꯏꯅꯨ ꯍꯣꯏꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯆꯪꯂꯛꯏ. ꯍꯤꯌꯥꯏꯅꯨ ꯌꯥꯎꯕ꯭ꯔꯣ? ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ. ꯑꯊꯣꯏꯕꯅ,
ꯌꯥꯎꯋꯦ ꯁꯤꯁꯇꯔ. ꯄꯦꯁꯦꯟꯗ ꯋꯥꯈꯜ ꯇꯥꯔꯦ, ꯍꯤꯌꯥꯏꯅꯨꯒ ꯎꯅꯖꯒꯦ ꯍꯥꯏꯌꯦ. ꯍꯤꯌꯥꯏꯅꯨ ꯍꯔꯥꯎꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ. ꯁꯤꯁꯇꯔ, ꯆꯠꯁꯤ ꯂꯥꯛꯑꯣ, ꯑꯩꯅꯤ ꯍꯤꯌꯥꯏꯅꯨ ꯍꯥꯏꯕꯗꯣ. ꯂꯥꯛꯄꯤꯔꯣ. ꯃꯌꯥꯝꯗꯣ ꯃꯌꯨꯝ ꯃꯌꯨꯝꯗ ꯐꯣꯟ ꯇꯧꯗꯨꯅ ꯄꯥꯎ ꯄꯤꯈ꯭ꯔꯦ. ꯃꯥꯂꯦꯝ ꯋꯥꯈꯜ ꯇꯥꯔꯦ ꯍꯥꯏꯅ, ꯃꯤ ꯌꯥꯝꯅ ꯆꯪꯍꯟꯕ ꯌꯥꯗ꯭ꯔꯤ, ꯈꯔ ꯄꯣꯊꯥꯍꯟꯈꯤꯁꯤ ꯍꯥꯏꯅ ꯂꯩꯇ ꯌꯥꯗꯕ ꯃꯤꯈꯛ ꯂꯩꯍꯟꯅꯕ ꯗꯣꯛꯇꯔꯅ ꯍꯥꯏꯔꯦ. ꯍꯤꯌꯥꯏꯅꯨ ꯔꯨꯝꯗꯨꯗ ꯆꯪꯂꯛꯏ. ꯃꯥꯂꯦꯝ ꯕꯦꯠ ꯑꯗꯨꯗ ꯇꯨꯃꯤꯟ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯍꯤꯞꯂꯝꯃꯤ. ꯍꯤꯌꯥꯏ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯃꯥꯂꯦꯝꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯤ. ꯃꯥꯂꯦꯝꯁꯨ ꯇꯨꯝꯕ ꯅꯠꯇꯕꯅꯤ나 ꯃꯤ ꯂꯥꯛꯄꯒꯤ ꯁꯥꯎꯝ ꯐꯪꯈꯤꯕꯗꯨꯗ ꯃꯃꯤꯠ ꯄꯥꯡꯂꯛꯏ. ꯑꯗꯨꯒ ꯇꯞꯅ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ. ꯍꯤꯌꯥꯏ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ. ꯆꯤꯆꯦ. ꯍꯤꯌꯥꯏꯅꯨ ꯃꯃꯤꯠꯇꯩ ꯃꯄꯤ ꯂꯦꯞꯄ ꯂꯩꯇ ꯁꯤꯟꯊꯔꯛꯏ. ꯃꯥꯂꯦꯝ ꯍꯤꯌꯥꯏꯅꯨꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯂꯥꯝꯗꯨꯅ ꯄꯥꯏꯔꯛꯏ. ꯁꯤꯗ ꯐꯝꯃꯣ ꯆꯦ. ꯍꯤꯌꯥꯏꯅꯨ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯃꯥꯂꯦꯝꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯏ. ꯃꯤꯂꯣ ꯄꯤꯔꯥꯡ ꯁꯤꯟꯊꯕꯗꯤ ꯂꯦꯞꯇ꯭ꯔꯤ. ꯆꯦ, ꯀꯞꯀꯅꯨ, ꯑꯩ ꯅꯨꯡꯉꯥꯏꯇꯦ. ꯃꯥꯂꯦꯝ. ꯀꯩ ꯍꯥꯏꯒꯦ ꯆꯦ? ꯅꯪ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ? ꯅꯪ ꯁꯣꯛꯈꯤꯕ ꯃꯌꯥꯝꯗꯣ ꯌꯥꯝ ꯅꯥꯕ꯭ꯔꯣ? ꯆꯦ, ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ, ꯑꯩ ꯐꯔꯦ. ꯃꯈꯨꯠꯀꯤ ꯑꯁꯣꯛꯄ ꯕꯦꯟꯗꯦꯖ ꯌꯦꯠꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯄꯥꯏꯔꯒ, ꯁꯤ ꯌꯥꯝ ꯅꯥꯕ꯭ꯔꯣ? ꯆꯦ, ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯕ, ꯐꯔꯦꯕꯁꯤ. ꯇꯣꯛꯑꯣ, ꯀꯞꯀꯅꯨ, ꯑꯩ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦꯕ. ꯇꯣꯛꯑꯒꯦ. ꯆꯦ, ꯀꯩ ꯍꯥꯏꯒꯦ? ꯌꯥꯝ ꯅꯨꯡꯁꯤꯌꯦ. ꯍꯤꯌꯥꯏꯅꯨ ꯄꯤꯔꯥꯡꯂꯛꯇ ꯃꯣꯃꯣ ꯅꯣꯛꯅ ꯑꯣꯏꯅꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ. ꯉꯁꯤꯈꯛ ꯅꯨꯡꯁꯤꯕ, ꯅꯍꯥꯟꯈꯩꯗꯤ ꯅꯨꯡꯁꯤꯕꯤꯗꯕ. ꯀꯨꯏꯔꯦꯗ, ꯏꯁꯥ ꯈꯪꯅ ꯅꯨꯡꯁꯤꯈꯤꯕ, ꯍꯥꯏꯗꯣꯛꯄꯒꯤ ꯃꯇꯝ ꯐꯪꯈꯤꯗꯕꯅꯦ ꯆꯦ. ꯅꯨꯡꯁꯤꯗꯦ ꯆꯣ. ꯆꯦ, ꯀꯩ ꯍꯥꯏꯒꯦꯝꯅꯤ? ꯑꯁꯦꯡꯕꯩ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯅꯨꯡꯁꯤ, ꯃꯌꯥꯝ ꯅꯨꯡꯁꯤ. ꯑꯗꯨꯅꯦꯕ, ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯗꯤ ꯑꯩ ꯑꯃꯨꯛ ꯀꯞꯀꯦ ꯇꯧꯕꯅꯤ. ꯌꯥꯔꯦꯁꯦ, ꯅꯪ ꯋꯥꯔꯝꯃꯅꯤ, ꯄꯣꯊꯥꯔꯣ. ꯑꯩ ꯀꯣꯛ ꯅꯝꯕꯤꯌꯨꯔꯥ? ꯀꯩ ꯅꯝꯕꯤꯌꯨꯒꯦ? ꯌꯥꯅꯤꯌꯦ ꯆꯦ. ꯀꯩꯝ ꯇꯧꯗꯕꯤ ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯝ ꯐꯝꯃꯒ ꯂꯩꯌꯨ. ꯂꯩꯒꯦ. ꯑꯩ ꯀꯩꯁꯨ ꯆꯠꯂꯣꯏꯌꯦ. ꯑꯩ ꯇꯨꯝꯅꯤꯡꯉꯤ. ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯒꯦ, ꯆꯦ ꯅꯪ ꯁꯨꯝ ꯁꯪꯕꯤꯌꯨꯀꯣ. ꯂꯩꯗꯣꯏꯅꯤ. ꯑꯩ ꯆꯠꯂꯣꯏꯌꯦ. ꯇꯨꯝꯃꯣꯁꯦ, ꯃꯤꯠ ꯎꯏꯁꯜꯂꯣ. ꯃꯥꯂꯦꯝꯒꯤ ꯃꯈꯨꯠꯇꯣ ꯇꯞꯅ ꯇꯞꯅ ꯅꯥꯟꯕꯤ. ꯃꯥꯂꯦꯝ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯕ ꯊꯦꯝꯃꯤ. ꯍꯤꯌꯥꯏꯅꯨ ꯋꯥꯔꯝꯕ ꯆꯣꯛꯊꯔꯝꯕ ꯄꯨꯝꯕ ꯃꯥꯂꯦꯝꯕꯨ ꯌꯦꯡꯖꯔꯒ ꯀꯣꯛꯈ꯭ꯔꯦ. ꯃꯥꯂꯦꯝꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡꯗꯨ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩ. ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ. ꯃꯥꯂꯦꯝꯁꯨ ꯃꯌꯨꯝꯗ ꯄꯨꯊꯕ ꯌꯥꯔꯦ ꯍꯥꯏꯗꯅ ꯄꯨꯊꯔꯦ. ꯌꯨꯝ ꯐꯥꯎꯕ ꯍꯤꯌꯥꯏꯅꯨ ꯊꯤꯟꯕ ꯂꯥꯛꯑꯝꯃꯤ. ꯀꯦꯕꯤꯒ ꯀꯦꯅꯨꯒ ꯏꯁꯧ ꯇꯧꯕ ꯍꯧꯈ꯭ꯔꯦ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯏꯕꯣꯍꯜ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ. ꯏꯆꯥꯇꯣꯟ. ꯃꯥꯂꯦꯝ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ. ꯏꯕꯣꯍꯜ ꯆꯤꯌꯔ ꯑꯃꯗ ꯐꯝꯂꯒ. ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ ꯅꯪꯕꯣ? ꯀꯔꯤ ꯆꯥꯅꯤꯡꯒꯦ? ꯀꯩꯁꯨ ꯆꯥꯅꯤꯡꯗꯦꯗ ꯕꯕꯥ. ꯏꯕꯣꯍꯜ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯪꯅꯤꯡꯕꯅꯤ. ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯐꯒꯠꯄ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅ ꯏꯪꯅ ꯇꯞꯅ ꯍꯪꯂꯒꯦꯅ ꯇꯨꯃꯤꯟ ꯂꯩꯔꯦ. ꯐꯔꯦ ꯐꯔꯦ, ꯄꯣꯊꯥꯔꯣ. ꯕꯕꯥ ꯑꯃꯨꯛ ꯊꯣꯛꯑꯒꯦꯀꯣ. ꯍꯣꯏ ꯕꯕꯥ. ꯏꯕꯣꯍꯜ ꯊꯣꯛꯈ꯭ꯔꯦ. ꯈꯪꯉꯦ ꯕꯕꯥ. ꯕꯕꯥꯅ ꯅꯆꯥꯗ ꯀꯩ ꯍꯪꯅꯤꯡꯉꯤ ꯍꯥꯏꯕ. ꯑꯗꯨꯕꯨ ꯊꯧꯔꯥꯡꯁꯦ ꯀꯅꯥꯅ ꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯕ ꯅꯆꯥꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯤ. ꯑꯗꯨꯅ ꯍꯥꯏꯈꯤꯔꯣꯏ ꯕꯕꯥꯗ. ꯑꯁꯦꯡꯕ ꯈꯪꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯍꯥꯏꯒꯦ ꯕꯕꯥ. ꯁꯣꯐꯥ ꯀꯥꯗꯅꯤ. ꯍꯤꯌꯥꯏꯅꯨꯅ. ꯕꯕꯥ. ꯍꯥꯎꯅꯦ. ꯍꯌꯦꯡ ꯑꯌꯨꯛꯇꯤ ꯑꯩ ꯃꯥꯂꯦꯝ ꯍꯣꯏꯗ ꯆꯠꯂꯨꯒꯦ. ꯆꯠꯂꯨ ꯆꯠꯂꯨ. ꯄꯩꯁꯥ ꯈꯤꯇ ꯄꯤꯌꯨ. ꯃꯥꯒꯤ ꯀꯩꯀꯩꯅꯣ ꯈꯔ ꯂꯩꯒꯦ. ꯄꯤꯒꯦ. ꯀꯩꯗꯧꯔꯒꯦ ꯕꯕꯥ? ꯀꯩ ꯈꯨꯈꯨꯝꯅꯣ? ꯆꯠꯍꯟꯅꯤꯡꯗ꯭ꯔꯤꯔꯣ? ꯍꯩꯃꯥ, ꯆꯠꯂꯣ ꯍꯥꯏꯔꯤꯁꯤꯗꯤ ꯕꯦꯝꯃ. ꯅꯪꯕꯨ ꯕꯕꯥ ꯀꯩꯁꯨ ꯇꯧꯗꯤꯌꯦ. ꯄꯩꯁꯥ ꯀꯌꯥ ꯄꯤꯌꯨ ꯍꯥꯏꯕꯅꯣ? 2,000 ꯄꯤꯔꯗꯤ ꯌꯥꯔꯅꯤ. ꯈꯣꯏꯃꯨ ꯄꯣꯀꯦꯠꯇꯒꯤ ꯄꯩꯁా ꯈꯔ ꯂꯧꯊꯣꯛꯏ. ꯑꯗꯨꯒ ꯃꯆꯥꯗ ꯄꯤ. ꯁꯦ, ꯀꯌꯥꯅꯣ ꯌꯦꯡꯉꯨ. ꯏꯆꯥꯅ ꯁꯤꯖꯤꯟꯅꯅꯕ ꯊꯝꯖꯤꯜꯂꯣ ꯑꯗꯨꯗ. ꯌꯥꯝꯕ ꯃꯥꯜꯂꯦ ꯕꯕꯥ. ꯍꯤꯌꯥꯏꯅꯨ ꯃꯁꯤꯡ ꯊꯤꯗꯨꯅ ꯌꯦꯡꯉꯤ. 9,000 ꯇꯣꯏꯅ ꯍꯥꯏꯗꯅꯕ ꯑꯗꯨꯝ ꯊꯝꯖꯤꯜꯂꯨ ꯅꯪꯉꯣꯟꯗ. ꯍꯣꯏ ꯕꯕꯥ. ꯏꯕꯦꯌꯥꯏꯗꯨ ꯆꯪꯂꯛꯏ. ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯁꯤ ꯂꯥꯛꯑꯣ. ꯑꯩꯗꯤ ꯉꯁꯥꯏꯅ ꯂꯥꯝꯃꯕꯅꯤꯅꯦ. ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯊꯤꯕ ꯂꯣꯏꯔꯝꯃꯤ.
ꯕꯦꯃꯥ ꯂꯥꯎ ꯆꯥꯛ ꯆꯥꯔꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯕ ꯆꯪꯅꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯍꯤꯌꯥꯏꯅꯨ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯃꯐꯤ ꯃꯔꯣꯜ ꯅꯥꯟꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯏꯕꯦꯌꯥꯏꯅ ꯕꯦꯃꯥ ꯀꯩ ꯍꯥꯏꯒꯦ? ꯅꯪꯕꯨ ꯍꯧꯖꯤꯛꯇꯩ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯆꯠꯂꯒꯦ, ꯍꯣꯔꯦꯟ ꯉꯟꯅ ꯍꯜꯂꯛꯀꯦ꯫ ꯁꯦ ꯃꯃꯥ ꯃꯅꯝ ꯅꯝꯕꯤꯒꯦ꯫ ꯃꯃꯥ ꯊꯕꯛ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ? ꯆꯠꯇꯣꯏꯅꯤ꯫ ꯌꯨꯝꯒꯤ ꯁꯣꯗꯣ ꯃꯐꯝ ꯆꯥꯅ ꯊꯅꯝꯃꯨꯀꯣ, ꯑꯩꯅ ꯍꯥꯟꯗꯧ ꯃꯥꯜꯂꯦꯕ꯫ ꯍꯣꯏ ꯊꯅꯝꯃꯒꯦ꯫ ꯃꯃꯥ ꯑꯩ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ, ꯊꯣꯛꯑꯒꯦꯀꯣ꯫ ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ꯫ ꯍꯤꯌꯥꯏꯅꯨ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯏ-ꯔꯤꯛꯁꯣ ꯑꯃ ꯇꯣꯡꯗꯨꯅ ꯕꯖꯥꯔ ꯇꯝꯅ ꯍꯥꯏꯒꯠꯂꯛꯏ꯫ ꯀꯥ ꯍꯦꯟꯅ ꯉꯟꯕꯃꯛꯇꯤ ꯅꯠꯇꯕꯅꯤನ ꯄꯣꯠꯐꯝ ꯈꯔꯗꯤ ꯑꯗꯨꯝ ꯐꯝꯃꯤ꯫ ꯍꯤꯌꯥꯏꯅꯨ ꯂꯩꯕ ꯌꯥꯕ ꯈꯔ ꯂꯩꯗꯨꯅ ꯃꯥꯂꯦꯝ ꯍꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯃꯥꯂꯦꯝ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯊꯝꯃꯤ꯫ ꯀꯀꯥ ꯕꯔꯥꯁꯤꯗ ꯂꯩꯔꯦ꯫ ꯍꯤꯌꯥꯏꯅꯨ ꯄꯣꯜꯊꯤꯟꯗꯣ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯁꯨꯝ ꯑꯀꯣꯏꯕ ꯂꯩꯇ ꯏꯃꯨꯡ ꯇꯝꯅ ꯆꯪꯁꯤꯜꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯏꯃꯨꯡ ꯌꯧꯗ꯭ꯔꯤꯉꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯥꯔꯛꯏ꯫ ꯑꯩꯅ ꯉꯔꯥꯡ ꯂꯩꯔꯛꯄꯅꯤꯅꯦ ꯑꯗꯨꯒꯤ ꯍꯨ ꯑꯗꯨꯗꯤ ꯃꯌꯥꯛ ꯌꯥꯝꯅ ꯀꯜꯂꯤ ꯍꯥꯏ꯫ ꯑꯩꯅ ꯁꯨꯝ ꯂꯩꯔꯛꯄꯅꯤ ꯏꯃꯥ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯄꯤꯖꯕꯗꯣ ꯑꯗꯨꯗ ꯍꯥꯞꯄꯁꯤ꯫ ꯑꯌꯨꯛꯇ ꯍꯥꯞꯄꯅꯤꯅꯦ ꯃꯤ ꯈꯪꯅꯔꯛꯀꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨꯅ ꯐꯔꯦ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯍꯤꯡꯅ ꯊꯝꯕꯗ ꯑꯩꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯖꯦꯜ ꯌꯧꯕ ꯁꯣꯏꯔꯔꯣꯏ꯫ ꯑꯩ ꯇꯧꯒꯦ꯫ ꯀꯦꯕꯤ ꯑꯩꯒꯤ ꯒꯨꯟ ꯈꯪꯍꯟꯒꯦ꯫ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯆꯠꯂꯒꯦ꯫ ꯇꯥ ꯈꯣꯒꯦꯟ ꯉꯥꯏꯔꯝꯃꯅꯤꯕ꯫ ꯍꯥꯏ ꯉꯟꯅ ꯍꯜꯂꯧꯀꯣ꯫ ꯍꯣꯏ, ꯄ꯭ꯂꯥꯟ ꯁꯛꯁꯦꯁ ꯑꯣꯏꯍꯟꯁꯤ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯊꯣꯛꯂꯛꯀꯗꯧꯔꯦ ꯈꯪꯕꯅ ꯏꯁꯇ꯭ꯌꯔꯗ ꯄ꯭ꯔꯞ ꯀꯨꯝꯊꯗꯨꯅ ꯍꯧꯖꯤꯛꯇ ꯂꯥꯛꯄ ꯁꯥꯏ꯫ ꯀꯦꯅꯨꯁꯨ ꯊꯣꯛꯂꯛꯏ꯫ ꯆꯦ, ꯃꯥꯂꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯌꯥꯒꯗ꯭ꯔꯣ? ꯀꯦꯅꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯁꯨꯝ ꯇꯧꯔꯛꯏ꯫ ꯌꯥꯅꯤ, ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯝ ꯀꯥꯔꯣ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯀꯦꯅꯨ ꯊꯣꯛꯈ꯭ꯔꯦ꯫ ꯍꯤꯌꯥꯏꯅꯨ ꯃꯃꯤꯠ ꯄꯩꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯀꯦꯕꯤꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯦꯃꯥ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ? ꯑꯧ, ꯀꯥꯔꯣ, ꯃꯥꯒꯤ ꯀꯥꯗ ꯂꯩꯈꯤꯕꯅꯤ꯫ ꯐꯅꯤ꯫ ꯍꯤꯌꯥꯏꯅꯨ ꯃꯈꯥ ꯇꯥꯔꯝꯗ ꯃꯥꯂꯦꯝꯒꯤ ꯀꯥꯗ ꯀꯥꯔꯛꯂꯦ꯫ ꯃꯥꯂꯦꯝ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤ ꯂꯥꯛꯄꯒꯤ ꯁꯃꯤꯟ ꯐꯪꯕꯗꯨꯗ ꯃꯃꯤꯠ ꯄꯥꯡꯊꯣꯛꯏ꯫ ꯕ꯭ꯔꯁ ꯇꯧꯔꯕꯣ? ꯇꯧꯔꯦ꯫ ꯌꯥꯝ ꯉꯜꯂꯤꯅ ꯆꯦ꯫ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯌꯨꯝꯗ, ꯑꯗꯨꯏꯅꯦ꯫ ꯑꯗꯨꯗꯤ ꯁꯤꯗ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨ ꯂꯥꯛꯑꯣ꯫ ꯌꯨꯝꯗ ꯍꯜꯂꯔꯣꯏ ꯉꯁꯤꯗꯤ꯫ ꯀꯩꯒꯤ? ꯅꯪ ꯅꯅꯥꯛꯇ ꯁꯨꯝ ꯂꯩꯔꯗꯣꯏꯅꯦ꯫ ꯑꯁ, ꯐꯥꯒꯤꯗꯤꯕ꯫ ꯐꯥꯒꯤ ꯅꯠꯇꯦꯍꯦ꯫ ꯁꯦ ꯁꯦꯝ ꯈꯥꯏꯔꯛꯀꯦ ꯆꯥꯁꯦ꯫ ꯑꯌꯨꯛꯀꯤ ꯀꯩꯝ ꯆꯥꯗ꯭ꯔꯤꯕꯣ? ꯆꯥꯗ꯭ꯔꯤ꯫ ꯉꯥꯏꯈꯣ ꯑꯗꯨꯗꯤ ꯂꯩꯔꯝꯃꯣꯀꯣ, ꯑꯩ ꯆꯥ ꯈꯔ ꯂꯣꯟꯕꯤꯔꯨꯒꯦ꯫ ꯌꯥꯔꯅꯤꯗ ꯆꯦ꯫ ꯂꯩꯔꯝꯃꯣꯍꯦ, ꯌꯥꯗꯦ, ꯀꯨꯏꯔꯣꯏꯕ꯫ ꯃꯥꯂꯦꯝ ꯀꯩꯁꯨ ꯍꯥꯏꯔꯨꯗ꯭ꯔꯤ, ꯍꯤꯌꯥꯏꯅꯨꯒꯤ ꯊꯣꯛꯄ ꯇꯧꯖꯔꯁꯅꯨ ꯍꯥꯏꯅ꯫ ꯍꯤꯌꯥꯏ ꯃꯈꯥꯗ ꯀꯨꯝꯃꯛꯇꯨꯅ ꯆꯥꯛꯈꯨꯝ ꯍꯦꯛꯇ ꯆꯪꯂꯒ ꯆꯥ ꯂꯣꯜꯂꯤ꯫ ꯂꯣꯏꯔꯒ ꯅꯤꯡꯊꯤꯅ ꯍꯩꯗꯨꯅ ꯑꯃꯨꯛ ꯄꯨꯈꯠꯂꯛꯏ꯫ ꯃꯥꯂꯦꯝ, ꯁꯦ ꯇꯞꯅ ꯍꯧꯒꯠꯁꯤꯁꯦ꯫ ꯍꯤꯌꯥꯏꯅꯨꯅ ꯃꯥꯂꯦꯝꯕꯨ ꯇꯞꯅ ꯍꯧꯒꯠꯄꯤꯗꯨꯅ ꯀꯥꯡꯊꯣꯜꯗ ꯃꯣꯟꯅ ꯇꯧꯗꯨꯅ ꯉꯥꯔꯒ ꯐꯝꯍꯜꯂꯤ꯫ ꯁꯦ ꯑꯩ ꯏꯟꯕꯤꯔꯛꯀꯦ꯫ ꯃꯥꯂꯦꯝ ꯋꯥ ꯉꯥꯡꯗꯤ, ꯍꯤꯌꯥꯏꯅꯨꯅ ꯍꯥꯏꯕ ꯈꯨꯗꯤꯡꯁꯨ ꯑꯗꯨꯝ ꯌꯥꯏ꯫ ꯁꯤ ꯌꯥꯗꯣ ꯀꯥꯊꯣꯛꯎ, ꯕ꯭ꯔꯦꯗꯁꯦ ꯂꯤꯛꯂꯥ ꯕꯦꯀꯔꯤꯗ ꯂꯩꯔꯛꯄꯅꯤ꯫ ꯍꯥꯎꯕ꯭ꯔꯣ? ꯍꯥꯎꯋꯦ꯫ ꯑꯌꯨꯛꯇ ꯆꯈꯥꯎ ꯒꯨꯂꯤꯗꯤ ꯆꯥꯈ꯭ꯔꯕꯣ? ꯕ꯭ꯔꯁ ꯇꯧꯕ ꯂꯣꯏꯕꯒ ꯆꯥꯈ꯭ꯔꯦ꯫ ꯌꯥꯔꯦ ꯑꯗꯨꯗꯤ꯫ ꯑꯗꯣ ꯀꯩ ꯏꯟꯁꯥꯡ ꯆꯥꯅꯤꯡꯒꯦ? ꯀꯩꯝ ꯆꯥꯅꯤꯡꯗꯦꯗ꯫ ꯑꯩꯅ ꯊꯣꯡꯕ ꯑꯃ ꯍꯦꯛꯇ ꯆꯥꯒꯗ꯭ꯔꯥ? ꯑꯗꯣ ꯀꯌꯥꯝ ꯀꯨꯏ ꯂꯩꯗꯣꯏꯅꯣ ꯍꯥꯏꯁꯦ? ꯀꯩꯒꯤꯅꯣ ꯑꯗꯨ ꯍꯪꯉꯤꯗꯨꯕꯣ? ꯌꯥꯝ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕꯣ? ꯁꯨꯝ ꯍꯪꯕꯅꯤ, ꯂꯩꯍꯟꯅꯤꯡꯗꯕꯩ ꯅꯠꯇꯦ꯫ ꯆꯠꯈ꯭ꯔꯣꯔꯥ? ꯆꯠꯈꯤꯅꯨꯍꯦ꯫ ꯑꯗꯨꯅꯤ, ꯑꯗꯨꯏꯗꯤ ꯇꯨꯃꯤꯟ ꯂꯩꯌꯣꯕ꯫ ꯑꯩ ꯆꯥꯃꯨꯛ ꯊꯣꯡꯉꯨꯈꯤꯒꯦꯀꯣ꯫ ꯍꯤꯌꯥꯏꯅꯨ ꯃꯈꯥꯗ ꯀꯨꯝꯃꯛꯇꯨꯅ ꯃꯥꯅ ꯄꯨꯔꯛꯄ ꯃꯅꯥ ꯃꯁꯤꯡ ꯑꯗꯨꯅ ꯆꯝꯊꯣꯡ ꯊꯣꯡꯂꯤ꯫ ꯇꯣꯔꯣꯕꯣꯠ ꯑꯗꯨꯅ ꯁꯦꯝꯗꯨꯅ ꯆꯝꯐꯨꯠ ꯐꯨꯠꯂꯤ꯫ ꯍꯤꯌꯥꯏꯅꯨꯅ ꯇꯧꯔꯤꯕꯁꯤ ꯃꯌꯨꯝꯒꯨꯝꯅꯅꯤ꯫ ꯀꯦꯕꯤꯗꯤ ꯀꯔꯤꯝꯇ ꯍꯥꯏꯕꯤꯕ ꯅꯠꯇꯦ꯫ ꯀꯦꯕꯤꯁꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯍꯥꯠꯈ꯭ꯔꯗꯧꯅꯤ, ꯍꯧꯖꯤꯛ ꯀꯩꯁꯨ ꯍꯥꯏꯕꯤꯔꯔꯣꯏꯅ ꯍꯥꯏꯔꯨꯗ꯭ꯔꯤ꯫ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩ꯫ ꯍꯤꯌꯥꯏꯅꯨ ꯑꯗꯨꯛ ꯍꯛꯅ ꯊꯧꯒꯜꯂꯣꯟ ꯈꯪꯗꯕꯤ ꯅꯨꯄꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯆꯪꯂꯛꯄꯗ ꯇꯥꯈ꯭ꯔꯤꯕ ꯋꯥꯔꯤ ꯑꯗꯨꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕꯅꯤ꯫ ꯉꯁꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯔꯣꯏ ꯂꯦꯞꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯃꯥꯂꯦꯝꯕꯨ ꯁꯪꯂꯒꯦ ꯈꯟꯈ꯭ꯔꯦ꯫